ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯅ ꯅꯪ ꯑꯁꯦ ꯑꯇꯣꯞꯄ ꯄꯥꯄꯤꯁꯤꯡꯗꯒꯤ ꯅꯪꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯍꯟꯒꯅꯤ꯫ ꯂꯨꯛ 15ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯄꯥ, ꯅꯪꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯑꯌꯨꯛ ꯑꯁꯤꯗ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯅꯅꯕ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯃꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯅ ꯂꯩꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ, ꯑꯦꯃꯦꯟ꯫ ꯂꯨꯛ 15ꯒꯤ ꯄꯗ 1ꯗꯒꯤ ꯍꯧꯁꯤ꯫ ꯈꯥꯖꯅꯥ ꯊꯧꯕ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄꯥꯄꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯑꯁꯤꯅ ꯄꯥꯄꯤꯁꯤꯡꯕꯨ ꯌꯥꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯥꯃꯤꯟꯅꯩ꯫ ꯌꯦꯡꯕꯤꯌꯨ, ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯖꯤꯁꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯤ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯛꯄꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅꯗꯤ ꯄꯥꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯗꯒꯤ ꯂꯥꯞꯅ ꯊꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯖꯩ, ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯄꯣꯜ ꯁ꯭ꯀꯦꯂꯣꯟꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯔꯝꯂꯕ ꯏꯀꯪ ꯀꯪꯂꯝꯂꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯆꯔꯆ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯩ ꯍꯧꯕ ꯑꯉꯛꯄꯅ ꯊꯜꯂꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔ ꯃꯇꯦꯡ ꯄꯥꯡꯕ ꯆꯔꯆ ꯑꯃ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯔꯤꯚꯥꯏꯚꯦꯜꯒꯤꯗꯃꯛꯇꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ, ꯑꯗꯨꯕꯨ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯔꯤꯚꯥꯏꯚꯦꯜ ꯑꯃ ꯄꯥꯝꯕꯗꯒꯤ ꯍꯦꯟꯅ ꯃꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯃꯗꯨꯗ ꯂꯥꯛꯀꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯨꯝꯅ ꯐꯕ ꯑꯃꯁꯨꯡ ꯁꯦꯡꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯩꯈꯣꯏꯅ ꯁꯦꯠꯅꯤꯡꯉꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯣꯏ, ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯅ ꯃꯈꯣꯏ ꯆꯨꯝꯅ ꯉꯥꯡꯂꯣꯏ, ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯍꯥꯛꯅ ꯆꯔꯆꯇ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯅꯤꯡꯉꯤ, ꯑꯗꯨꯒ ꯆꯔꯆꯇꯁꯨ ꯃꯈꯣꯏ ꯑꯀꯛꯅꯕ ꯃꯐꯝ ꯑꯃꯗ ꯐꯝꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯑꯌꯨꯛꯀꯤ ꯁꯔꯚꯤꯁꯇ ꯍꯥꯏꯈꯤꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯗ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯃꯝ ꯑꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯤꯟꯅꯒꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯌꯥꯎꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯖꯤꯁꯨꯅ ꯏꯟꯊꯣꯛꯈꯤꯕ ꯃꯤ ꯂꯩꯇꯦ, ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯕꯤꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯌꯥꯎꯍꯟꯒꯗꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯣꯏꯅꯔꯒ ꯑꯃꯁꯨꯡ ꯌꯨꯝ ꯄꯥꯟꯗꯕꯒ ꯄꯥꯟꯕꯒ ꯄꯨꯟꯅ ꯌꯥꯔꯣꯏꯗꯧꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯆꯨ ꯄꯨꯝꯕ ꯄꯨꯟꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ, ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯦ, ꯖꯤꯁꯨꯗꯤ ꯑꯃꯒꯤ ꯒ꯭ꯔꯤꯛꯀꯤ ꯈꯦꯠꯅꯕ ꯂꯩꯇꯦ, ꯃꯤꯅꯥꯏ ꯑꯃꯗꯤ ꯃꯅꯤꯡꯇꯝꯕꯒꯤ ꯈꯦꯠꯅꯕ ꯂꯩꯇꯦ, ꯑꯋꯥꯡꯕ ꯊꯥꯛ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯈꯦꯠꯅꯕ ꯂꯩꯇꯦ, ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯅꯅꯤ꯫ ꯑꯗꯨꯒ ꯄꯣꯜꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤ, ꯃꯔꯨ ꯑꯣꯏꯅ ꯂꯝꯆꯠ ꯕꯦꯚꯥꯔ ꯂꯩꯇꯕ ꯅꯨꯄꯤꯅ ꯆꯔꯆꯇ ꯆꯪꯂꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯩꯕꯤ, ꯃꯁꯥꯗ ꯗꯥꯛꯐꯝ ꯌꯥꯝꯅ ꯂꯩꯕꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯂꯨꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯃꯍꯥꯎ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯅꯣꯡꯃ ꯆꯔꯆ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯄꯤꯛ ꯊꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯅꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯗꯨ ꯀꯔꯦꯝꯅꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯜꯅ ꯈꯜꯂꯛꯂꯝꯃꯤ, ꯃꯍꯥꯛꯀꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯇꯨꯕ ꯃꯇꯝꯗ
ꯃꯍꯥꯛꯅ ꯀꯔꯦꯝꯅꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯨ ꯐꯪꯖꯕꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯑꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨ ꯂꯩ, ꯅꯣꯡꯃ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯅꯅꯕ ꯊꯣꯔꯛꯄꯗ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯕꯁꯤꯡ ꯑꯗꯨ ꯌꯦꯡꯊꯣꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯁꯤꯟꯅꯕꯤꯒꯅꯨ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯕ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯈꯤ, ꯑꯗꯨꯒ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯨꯝꯊꯣꯛꯄ ꯃꯊꯧ ꯇꯥꯈꯤ꯫ ꯑꯗꯨꯒ ꯅꯪ ꯇꯁꯦꯡꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯕ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯈꯔ ꯈꯛꯇꯪ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯌꯥꯎꯔꯕꯁꯨ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯨꯝꯂꯒꯗꯤ ꯃꯗꯨ ꯅꯪꯁꯨ ꯆꯨꯝꯊꯣꯛꯄ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯈꯪꯉꯤ, ꯑꯗꯨꯒ ꯃꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯚꯥꯏꯕꯦꯜ ꯄꯥꯝꯂꯒꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯅ ꯂꯩꯕ, ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ, ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ, ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯒꯗꯕꯅꯤ꯫ ꯃꯤꯅ ꯎꯗꯕ ꯅꯪꯒꯤ ꯀꯥ ꯃꯅꯨꯡꯗ ꯅꯪꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯈꯥ ꯄꯣꯟꯅ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯀꯔꯝꯕ ꯊꯥꯎꯅꯣꯏꯕꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯅ ꯀꯦꯟ ꯈꯪꯂꯝꯒꯅꯤ, ꯃꯍꯥꯛ ꯑꯩꯒꯤ ꯅꯛꯅꯕ ꯃꯔꯨꯞ ꯑꯃꯅꯤ, ꯃꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯑꯉꯛꯄ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯁꯤꯡ ꯀꯟꯕꯤꯕ ꯐꯪꯕ ꯎꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯍꯦꯟꯅ ꯎꯖꯅꯤꯡꯉꯤ꯫ ꯔꯦꯟꯍꯥꯔꯗ ꯕꯣꯔꯟꯀꯤꯁꯨ ꯇꯁꯦꯡꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯅꯪꯅ ꯃꯈꯣꯏꯕꯨ ꯐꯥꯔꯛꯎ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯎ, ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯁꯦꯡꯗꯣꯛꯄꯤꯒꯦ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯨ ꯇꯁꯦꯡꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯣꯡꯃ ꯑꯦꯔꯤꯖꯣꯅꯥꯗ ꯏꯕꯥꯅꯤ ꯄꯣꯠ-ꯆꯩ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯃꯗ ꯌꯥꯎꯕ ꯂꯥꯛꯄꯅꯤ꯫ ꯏꯕꯥꯅꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈ꯭ꯔꯤꯁꯅ ꯍꯥꯏꯔꯝꯃꯤ, ꯇꯤꯚꯤꯗ ꯕꯥꯏꯕꯜ ꯇꯝꯕꯤꯕ ꯖꯣꯏꯁꯅꯤ, ꯀꯣꯟꯐꯔꯦꯟꯁꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯑꯩꯗꯤ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯐꯥꯎꯏ, ꯃꯔꯝꯗꯤ ꯅꯪꯁꯦ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯗꯅ ꯅꯪ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯂꯨꯗꯕ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕꯕꯥꯒꯤ ꯂꯨꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯈꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯅꯁꯨ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ, ꯏꯁ꯭ꯋꯔ ꯐꯥꯎꯕ ꯃꯔꯛ ꯃꯔꯛꯇ ꯐꯠꯇꯕ ꯉꯥꯡꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯏꯁ꯭ꯋꯔꯗꯤ ꯐꯠꯇꯕ ꯉꯥꯡꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯁ꯭ꯋꯔ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯑꯗꯨ ꯑꯩ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯏꯁ꯭ꯋꯔꯗꯤ ꯐꯠꯇꯕ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯉꯥꯡꯕꯁꯤꯡꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯗꯨ ꯇꯧꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯅ ꯑꯣꯏꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯈꯪꯕꯁꯨ ꯇꯝꯕ ꯇꯥꯏ꯫ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯍꯟꯊꯅ ꯈꯜꯂꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯆꯤꯟ ꯃꯅꯨꯡꯗ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯗ
ꯍꯦꯛꯇ ꯂꯩ꯫ ꯑꯩꯗꯤ ꯑꯐꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅ ꯐꯔꯤꯁꯤꯁꯤꯡ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯄꯒꯦ ꯍꯥꯏꯕꯗꯨ ꯖꯤꯁꯨꯅ ꯎꯕꯗ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯤꯅ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯑꯁꯤꯒꯨꯝꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏꯗꯤ ꯁ꯭ꯋꯔꯒꯒ ꯃꯔꯤꯗꯤ ꯂꯩꯇꯅ ꯙꯔꯃꯗ ꯑꯣꯏꯅ ꯂꯩꯕ ꯃꯤꯅꯤ꯫ ꯅꯪꯅ ꯖꯤꯁꯨꯒ ꯑꯆꯦꯠꯄ ꯃꯔꯤꯗꯤ ꯂꯩꯇꯅ ꯙꯔꯃ ꯈꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯣꯏ, ꯃꯔꯝꯗꯤ ꯅꯪ ꯖꯤꯁꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯊꯣꯠꯄ ꯑꯣꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯪ ꯃꯍꯥꯛꯀꯨꯝꯅ ꯍꯦꯟꯅ ꯃꯥꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯆꯔꯆ ꯈꯛꯇ ꯆꯠꯂꯒ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯛꯇ ꯏꯜꯂꯒꯗꯤ ꯅꯪ ꯀꯥꯟꯅꯗꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯛꯇꯪ ꯑꯣꯏꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯑꯣꯛꯇꯕ ꯃꯆꯥꯅꯤꯄꯥꯒꯤ ꯄꯥꯟꯗꯝ ꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯣꯛꯇꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯇꯥꯡꯗꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯍꯣꯏ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯃꯔꯨ ꯑꯣꯏ꯫ ꯑꯣꯛꯇꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯁꯦꯡꯅ ꯃꯔꯨ ꯑꯣꯏꯕ ꯄꯔꯥ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯨꯅ ꯄꯥꯞꯇ ꯍꯤꯡꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯗꯨꯅ ꯇꯔꯥꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄꯤꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯕ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯅꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯀꯔꯝꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯄꯥꯄꯤ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯃꯝ ꯌꯥꯎꯔꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯗ 11ꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯄꯗ 32 ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯄꯥꯖꯔꯣꯏ, ꯑꯩ ꯈꯔꯗꯤ ꯀꯥꯟꯖꯔꯒꯦ, ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯊꯥꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥ 2 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤ, ꯏꯄꯥ, ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟ ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯌꯦꯡꯕꯤꯌꯨ, ꯄꯤꯕꯤꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯀꯣꯂꯣꯝ ꯌꯥꯎꯔꯒꯗꯤ ꯃꯗꯨꯗ ꯀꯣꯟꯁꯤꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯄꯤꯕꯤꯔꯣ ꯏꯄꯥ, ꯄꯤꯕꯤꯔꯣ, ꯄꯤꯕꯤꯔꯣ, ꯏꯄꯥ ꯄꯤꯕꯤꯔꯣ ꯍꯥꯏꯕꯁꯤꯅ ꯊꯋꯥꯏꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯍꯥꯟꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟ ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯑꯗꯨ ꯃꯈꯣꯏꯗ ꯌꯦꯟꯕꯤꯈꯤ꯫ ꯑꯩꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯆꯅꯤꯡꯉꯤ, ꯃꯗꯨꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯂꯟ ꯊꯨꯝ ꯑꯗꯨ ꯄꯤꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯂꯕ ꯐꯥꯎꯕ ꯃꯄꯥ ꯑꯗꯨꯅ ꯄꯤꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯅ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯅꯕ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯑꯣꯛꯇꯕ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯣꯛꯇꯕ ꯍꯥꯏꯕꯗꯤ ꯆꯦꯛꯁꯤꯟꯗꯕ, ꯀꯥꯟꯅꯗꯕꯗ ꯆꯥꯗꯤꯡ ꯀꯥ ꯍꯦꯟꯅ ꯇꯧꯕ ꯑꯗꯨꯕꯨꯅꯤ꯫ ꯍꯣꯏ, ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯅꯤꯄꯥꯃꯆꯥ ꯑꯁꯤ ꯄꯥꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯄꯥꯞ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯗꯨꯗꯤ ꯏꯐꯣꯡ ꯐꯣꯡꯂꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛ ꯄꯥꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝ ꯑꯗꯨꯗ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯆꯥꯗꯤꯡ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛ ꯑꯣꯀꯣꯟꯗ ꯊꯕꯛ ꯇꯧꯕ ꯇꯥꯈꯤ, ꯑꯗꯨꯒ ꯆꯥꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯑꯣꯛꯅ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯝꯃꯤ꯫
ꯑꯐꯕ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤ꯫ ꯄꯗ 18ꯅ ꯍꯥꯏ, ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯦꯛꯄ ꯃꯅꯥꯏꯁꯤꯡꯅ ꯆꯥꯅꯤꯡꯕ ꯂꯦꯝ ꯄꯥꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯖꯒꯅꯤ, ꯏꯄꯥ, ꯑꯩꯅ ꯁ꯭ꯋꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯄꯗ 18 ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯁꯤꯗꯒꯤ ꯋꯥꯍꯩ ꯑꯅꯤꯈꯛ ꯀꯣꯂꯣꯝꯅ ꯀꯣꯏꯁꯤꯟꯃꯤꯟꯅꯁꯤ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯑꯅꯦꯛꯄ ꯅꯅꯥꯏꯁꯤꯡ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯋꯥꯎ, ꯑꯣꯏꯍꯟꯕꯤꯌꯨ꯫ ꯌꯦꯡꯕꯤꯌꯨ, ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯀꯣꯟꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯆꯨꯝꯂꯛꯂꯕ ꯃꯇꯨꯡꯗꯨꯗꯗꯤ ꯃꯍꯥꯛꯅ ꯑꯣꯏꯅꯅꯕꯤꯌꯨ, ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯄꯤꯌꯨ, ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯄꯤꯌꯨ, ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯄꯤꯌꯨ, ꯍꯧꯖꯤꯛꯃꯛ ꯄꯤꯕꯤꯌꯨ, ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯑꯅꯦꯛꯄ ꯅꯅꯥꯏꯁꯤꯡ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯕꯤꯌꯨ, ꯅꯪꯅ ꯑꯣꯏꯍꯟꯕꯤꯌꯨ, ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯕꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯤ ꯑꯆꯥꯕ ꯃꯇꯝꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯗ ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯒꯅꯨ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯅꯪꯒꯤ ꯀꯔꯝꯕ ꯐꯤꯚꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯅꯪ ꯋꯥꯔꯁꯤꯞ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯣꯌꯔꯗ ꯌꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪ ꯖꯣꯌꯦꯜ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯏꯁ ꯀꯧꯕ꯭ꯔꯥ? ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕ ꯃꯈꯩ ꯀꯔꯤ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯗꯦꯕꯇ ꯂꯩꯇꯕ ꯈꯨꯗꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯀꯧꯕꯤꯔꯦ ꯍꯥꯏꯕꯁꯤ ꯗꯦꯕꯅ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯊꯣꯛꯈꯤꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯨꯄꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯈꯟꯅꯕ ꯑꯣꯏꯈꯤ꯫ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯌꯥꯝꯅ ꯑꯈꯟꯅꯕ, ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯨꯠ ꯊꯦꯛꯂꯒ ꯊꯤꯕ ꯌꯥꯏ, ꯅꯨꯄꯤ ꯈꯔ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯏꯁ꯭ꯋꯔꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯗꯦꯕꯁꯨ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯕꯒ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯅꯤꯡꯗꯦ, ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯁꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯏꯁ꯭ꯋꯔꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯗꯨꯃꯛ ꯅꯪ ꯇꯧ, ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯦꯕꯅ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯁꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯗꯦꯕꯀꯤꯁꯨ ꯃꯁꯥꯒꯤ ꯈꯨꯗꯣꯜꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯩꯕ ꯁꯤꯡꯕꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯖꯩ꯫ ꯗꯦꯕꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯦꯜ ꯑꯉꯛꯄ ꯐꯪꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯁ꯭ꯋꯔꯅ ꯇꯥꯅꯤꯡꯂꯤꯕ ꯑꯁꯤ, ꯏꯁ꯭ꯋꯔ, ꯑꯩ ꯑꯁꯤꯗ ꯂꯩꯖꯔꯦ, ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯁꯛ ꯑꯗꯨꯃꯛ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯃꯦꯟ꯫ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯤ ꯑꯌꯥꯝꯕꯅ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯗꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤ ꯀꯌꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡꯒ ꯂꯣꯏꯅꯅ ꯖꯤꯟꯖꯔ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯍꯤꯔꯝ ꯑꯃ ꯂꯩꯔꯦ꯫
ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯊꯤꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯂꯧꯕ ꯍꯥꯏꯕꯁꯤ ꯂꯨꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯆꯥꯅꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯖꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯈꯔ ꯂꯩꯖꯩ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯥꯏꯅꯤꯡꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯒ ꯙꯔꯃꯗ ꯂꯨꯞꯄꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯑꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯙꯔꯃ ꯑꯃ ꯍꯧꯗꯣꯛꯅꯅꯕ ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯂꯩꯕ ꯌꯥꯅꯅꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯖꯣꯍꯥꯟ 15ꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩ ꯌꯥꯎꯗꯅ ꯅꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯏ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯌꯥꯝꯅ ꯃꯤꯠꯐꯝ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯏꯈꯪ ꯈꯪꯗꯕ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯃꯈꯣꯏꯅ ꯕꯤꯆꯥꯔ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯉꯣꯟꯗ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯕ ꯑꯩꯒꯤ ꯃꯆꯠꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯆꯦꯠꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯗ꯭ꯔꯒꯗꯤ ꯑꯩꯒꯨꯝꯕ ꯑꯣꯏꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯕꯤꯆꯥꯔ ꯇꯧꯔꯨꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯒ ꯌꯥꯝꯅ ꯆꯥꯟꯅꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯤ ꯈꯪꯖꯔꯝꯗꯦ ꯑꯗꯨꯅ ꯃꯤꯁꯤꯡꯕꯨ ꯑꯩꯅ ꯕꯤꯆꯥꯔ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕꯒꯤ ꯈꯨꯗꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯉꯝꯂꯤꯕꯅꯤ ꯑꯩꯅ ꯋꯥꯔꯦꯞ ꯂꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯂꯝꯒꯅꯤ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯒꯨꯟ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯅ ꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯕ ꯗꯔꯀꯥꯔ ꯂꯩꯈꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯒꯨꯟ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯕ ꯇꯥꯈꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯍꯥꯟꯕꯗ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯅꯪꯅ ꯇꯁꯦꯡꯅ ꯕꯥꯏꯕꯜ ꯄꯥꯔꯒꯗꯤ ꯖꯤꯁꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯝꯗꯣꯛꯄ ꯅꯪ ꯎꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯁꯨꯅꯨ ꯇꯩꯔꯕ ꯃꯣꯡꯐꯝ ꯑꯗꯨ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤ ꯁꯔꯨꯅ ꯄꯤꯛ ꯊꯜꯂꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯃꯄꯥꯟꯗꯗꯤ ꯐꯖꯍꯜꯂꯒ ꯃꯅꯨꯡꯗꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡꯁꯤꯡ ꯆꯠꯂꯤ ꯆꯔꯆꯀꯤ ꯀꯃꯤꯇꯤꯗꯁꯨ ꯌꯥꯎꯏ ꯑꯩ ꯃꯗꯨ ꯇꯧꯏ ꯑꯩ ꯑꯗꯥ ꯇꯧꯏ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯔꯨꯔꯤꯕꯅꯣ ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯅꯪ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯤꯈꯤ ꯃꯔꯝꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯙꯔꯃꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯌꯥꯖꯗꯦ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯥꯄꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯅꯤ ꯑꯗꯨꯒ ꯅꯥꯄꯜ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯁ꯭ꯋꯔ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯨꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯦꯞꯄꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯃꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛ ꯅꯣꯜꯂꯨꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯂꯩ ꯍꯥꯏꯅ ꯅꯥꯄꯜꯅ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯑꯩ ꯌꯥꯝꯅ ꯕꯤꯆꯥꯔ ꯇꯧꯒꯟꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯉꯥꯖꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯉꯥꯔꯒ ꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯍꯥꯏꯔꯣꯏ ꯃꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯛꯂꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯛꯂꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯂꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯎꯔꯨꯔꯒꯗꯤ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯝꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯃꯁꯤ ꯊꯣꯛꯂꯤꯕꯅꯤ ꯏꯁ꯭ꯋꯔꯒ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯅꯣꯂꯨꯛꯆꯒꯗꯕꯅꯤ ꯍꯣꯏ ꯃꯗꯨ ꯑꯐꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯑꯗꯨꯅ ꯅꯪ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯆꯨꯝꯅ ꯆꯥꯎꯈꯠꯂꯕꯗꯤ ꯅꯪꯅ ꯃꯍꯥꯛꯀ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯆꯠ ꯅꯪꯅ ꯍꯦꯟꯅ ꯇꯝꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯆꯠ ꯑꯗꯨ ꯍꯦꯟꯅ ꯇꯝꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯍꯦꯟꯅ ꯆꯨꯝꯂꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯦ ꯃꯍꯥꯛ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ
ꯍꯦꯟꯅ ꯅꯪ ꯈꯪꯖꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯍꯣꯏ ꯅꯪꯅ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯂꯤꯕ ꯃꯈꯩ ꯑꯗꯨꯒ ꯆꯔꯆ ꯍꯦꯟꯅ ꯆꯠꯂꯤꯕ ꯃꯈꯩ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡꯁꯤꯡ ꯍꯦꯟꯅ ꯌꯥꯎꯔꯤꯕ ꯃꯈꯩ ꯅꯪ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕ ꯍꯦꯟꯅ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯑꯁꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯍꯦꯛꯇ ꯑꯣꯏ꯫ ꯆꯨꯝꯃꯤ ꯑꯗꯨꯒ ꯒꯣꯁꯦꯟꯗꯒꯤ ꯑꯥꯔꯣꯟꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯏꯟꯕꯒ ꯅꯤꯡꯈꯥ ꯇꯝꯕꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯍꯣꯏ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯦꯀꯟ 15ꯒꯤꯗꯃꯛ ꯉꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯍꯌꯦꯡꯒꯤꯗꯃꯛ ꯑꯣꯏꯅ ꯈꯥꯛꯆꯤꯟꯖꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯁꯦꯡꯅ ꯍꯤꯡꯕ ꯑꯗꯨꯅꯤ꯫ ꯅꯤꯌꯣꯝ ꯅꯤꯇꯤ ꯏꯟꯕ ꯃꯁꯤꯒꯤ ꯇꯤꯆꯤꯡ ꯑꯁꯤ ꯅꯪꯒꯤꯗꯃꯛ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯊꯦꯡꯊꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.